Sijinaba Loiraba Potlam sing Mapham Chana Loisildrabadi Malem asi Motsilnaba Sijinaba Oina Thokkani. Go Green Go Clean campaign gi makhada Eco Network Manipur gi leptana chatharakliba plastic pollution hantahannaba lubananba lamdamama oihannaba changsilakliba khongthang asigi makha tarakpa oina Hairok Part 1 da leba Plastic Collection Center da amuk hanna recycle taunaba Sijinaba Loiraba bottle amadi Atai plastic ki potlam sing Asok Traders na sale piraga laikre. Hairok khakta natana Manipur gi tongan ba mafam sing dagisu plastic laukhatpagi khongthang asi paikhatcharakpa asina lamdam asida khara makhaidi chaithoktuna leiramba plastic mai thadok lamba mafam marang khangdana hundok lamba mayamadu sale onthokpa ngamjare. Asumna Manipur sinba thungna kana bahiramda onthok minaba darkar oire. Asok Traders nasu waste ki oiba solution ama thabak paikhatuna lakli. Eco Network Manipur na plastic ki potlam sing laukhat chabadagi mafam marang khangdana langthok lamba chaiduna leiramba Sijinaba loire khandana hundok lamba adu hairoktadi ngasi di ahongba kaya ama lakre. Plastic recycle tauba asina sale onthokpagi kanaba ama leire khangnarakpadagi bottle na chingba plastic ki potlam sing khunba migi masing helakle. Masina maram oiraga chaithok lamba sing chaithoktre mai thabagi chang hantahalle lubananba lamdama masu oihale. Masina environment kanbada achouba mateng su pangle aduga wasting sale onthoklaga imungda kharada oirabasu awat apa menkhatna bagi kudong chaba piba asina plastic khunba migi masingsu helakna bamarama masu oihale. Asigumba asi Manipur gi miyamna su tawraga amotpa mafam Chana Loisildrabadi mapung fana segregation tawraga kana bahiramda season minasi Department Khaktana Ngamloi, Manipur Pollution Control Board, Mahut Amadi, Directorate of Environment and Climate Change nasu akan mathabak paikat piduna, lubananba lamdamama oihannaba hotnaduna lakli. Miyam nasu isa-isa gi tawdang amani khanbiraga Department Khaktana Ngamloi daba oibana, aikoi pumnamakna hotnaminaduna thengnaminaba ama darkar oire haiba adu khangbiraga, amot akaising mafam Chana loisinduna, recycle tawminarasi. Sijinaba Loiraba Potlam sing Mapham Chana Loisildrabadi Oina Malem asi Motsilnaba Sijinaba Oina Thokkani haina Eco Network Manipur gi President Sinthangamba Laisramna pauzelakli. Eco Network Manipur gi leptana chathajarakpa plastic pollution handa nanaba lubanan malamda mu henanaba gi changsilaiba khongthang gi makha tarakpada Hairok Part 1 gi Plastic Collection Center da ngasisu amona recycle tawnanaba gi damak Sijinaba Loiraba plastic ki potlam sing maru oina bottle na chingbu potlam sing Asok Traders ka kusam nazaraga lokachabani Manipur gi tongan mafam sing da plastic sing koi lokatpagi khongthang ama sumaina paikhatcharakpasina ngasi di lamdam sida khara makhaidi plastic chaithoktuna leiramba aduga mai thadoamba mafam marang khangdana hundoamba selon thokpa ngamjare sumaina masi Manipur gi mafam sinba thungna onthokpa daka lei Asok Traders na sum masi lepa leitana masi gi oiba solution ama puraknaba achauba khongthang lokhat piraga lakpiri Eco Network Manipur na lokhat chabadagi ngasidi mafam da chaiduna leiramba miyamna kanadre khallaga huntoamba miyamna Sijinaba Loiraga pangangda langthoambado hairoktadi ngasidi adugi mate ahongba lakre plastic recycle tawbagi masina sale onthokpagi kanaba ama leire masi paisa phangle aiba wakalon khangnarakpadagi bottle na chingba plastic ki problem jing khunba migi masingse yamna khangkale masina maram orakan chaithomadu chaithoktre lubanan balamda masu hele Masal Andre, Aduga, May Thado, Massing Madugi, May Thado, Bichang Handare, Aduna, Nushinsa Sing, the Basu Hantale, Aduga, Shell on Toakanda, Karador Basu, Imunga, Maduna, Makaramin, Kanabangam, Bagi, Kudong Chabu, P. Vasina, Matang Kunba Migi, Massing in Galanaba, Marama Masu Ohele. Assume Massi Manipugi, Miam, Nasuto, Virakanda, Amotpa, Mapam Chana Loishanba, Mapung Pana segregate, or Kanda. Kana hiram da sin na bai khongtha ma packet minasi department khana ngamoi Manipur gi Manipur Pollution Control Board Directorate of Environment and Climate Change so akan ba khongthang packet pirakan da environment kanna ba lu banan ba lamda mu henna ba hona duna lagli masida koi praja myam na so isa isa gi thodang amani khalla kan da department khakta na ngamoi do bani na isa isa gi so madu ba jowa thodang amal lei abdo khalla kan da aigi laikai aigi sumang aigi thongan aigi lamdam lu nan han ba sidi Isagi so dai ta khaka du lobby rakanda madu lu nan ba khakta nataba environment da so aglagta na bagi damak aduga akoina Sijinaba loire na khalliba amar kai singja belu ede to ontho kanda koi khudima kana bo oina lakmina na ba sel onthok pe ya ba lambi ma madu puthokmina ba machangi yakta akoina Sijinaba loire araga mafam Chana thamda bida langthokki badana langtholi ba kolam duna akoi mioi bada amuk
मालेमसिदा अमुकना अमांग पिरक तारगदी सिनरिबा अखोइसे मधु अखोइना हंदना मधु मोसल हंदना सिनबनी हाना मधु लौरोइदबगी मरम लेते अदुना इसाना वखन तारकान कोइ खुदिमक लुब नानबा लमदमु ओहेलसी अमरकाय मफम चाना थमसी प्लास्टिक मै थादो ओइसी सेल ओंथोकनबा काना बिरमदा सिन ओंथोकलसी